Bisnupur district ki manung chanba Leimaram khulgi maning thangba kharam amadi adijangdagi Kuki Militant Singna Nongmei Kapsillaktuna Landarakhre IT News na thogdok thokfamdagi fangba pauda thogdok asi ngasi nungthil pung 3 tabada thokibani thogdok asigi matangda khunja amana phongdorakpada Leimaram amadi Irengbam khungi maningda miyambu ngak senanaba Gurkha Regiment leina Kuki Militant Singna Nongmei kaptharakliba asi ngasi ga thana marirak sure maram asina leingakna athuba matamda mideng changbiyu amadi miyambu ngak senba ngamdraba Central Forcing Lokthokpikro Miyamna Khulasi ngakjarage haiki Kuki Militant Singna Nongmei kapthoraktuna Landarakpa aduda hauzik phawbagi oina asokapan leitri amadi makhatana khun ngakpa singnasu khut handuna matat khut thoknari hairi